मियाम खुदिंगना खंगनरे मदुदी रशिया अमदी यूक्रेन लेबाक अनिगी लान असि हौखिबा था फेब्रुवारी की तांग कुलुमदोई इं कुमजा 2025 ता सही अहुम मपुंग फाख्रबनी अदुबु हौजिक फावबा लान असिदि लोइद्रे मालेमगी तोंगान लुचिंगबा कया अमना रशिया अमदी यूक्रेन लान असि लोइसिनबगी दमकता कन्ना होनरी पनबा याय अइखोइगी लेबाक असिगी प्राइम मिनिस्टर अदुसु रशिया यूक्रेन की लान असि लोइसिनबगी दमकता रशिया अमदी यूक्रेन लेबाक अनि असिदा चत्तुना लुचिंगबा अनिमक जेलेंस्की अमदी पुतिन तोंगान उनदुना वारी छनादुना लेबाक असिगी लान असि लोइसिनबगी दमकता लमदम असोमदा इंग तप्पा पुरकनबगी दमकता कन्ना होनरमखिबनी अमुकसु यूएस की प्रेसिडेंट ओइरिबा डोनाल्ड ट्रम्पनसु रशिया यूक्रेन की लान असि लोइसिनबा कन्ना होनरी मसिदा नतना महाकी मतम असिदा पृथ्वी असिदा अहुम सुब लंजाव अमा थोक्तनबा होनगनी हाइना वासखिबसु लैखिबनी कयाद मराइबक फख्रबनो यूक्रेन अमदी रशिया लेबाक अनिमक असि पृथ्वी की तोंगान मलुचिंबा कयाना मखोइगी दमकता लेपली मालेमदा शांति असि पुरकनबगी दमकता पामबोम चावना तिंगली हाइबसिदी मयक सेंगना उतली मसिना अतोपा लेबाककी वारी ओइख्रे हौजिक अमु इरमदा मणिपुर असिगी मतंगदि येंगसि इंकुमजा 2023 की मेगी तांग अहुमदगी थोरखिबा मैतै अमसुंग कुकी अनिगी लान असिसु था असिगी तांग अहुमदा सही अनि मपुंग फाख्रबनी तसेंगना हाइबा तारगदी इंकुमजा 2023 की मेगी तांग अहुमदा थोखिबा तमथिरबा लान असि थोकफम थोक्तबा लान अमनी मसी मैतै सिंगी मथक्ता कुकी सिंगना लांदारक्तुना मियोय हौजिक फावबदा सनी यांखैगी मथक्ता सिख्रबनी मियोय लिसिंग हुम्फु हेनमना हौजिक वाना लांजेनादुना तम्मंगमद्रबा पुंसी महिंग अमदा वाना लेली मियोय कुनमंगागी मथक्ता थिफम खंगदना मांगख्रे युम कई कया अमा तांगोय ओनख्रे सिंग तंपाका थंगनबा मफम सिंग असिदा बफर जोन सेमदुना फुरुप नाकपाक तनादुना लैरे सिंखोंग चिंग्यागी लौफम कया अमसु लौ सिंगु तौदना मना मसिंग थाबा ngमदना अदुमक लैरे पनबा याबदी स्टेट असिदा इरांग कया अमा थोकपा हौरबा मसिगी मतुंगदा इंडिया की होम मिनिस्टरना मणिपुरदा लाक्तुना नुमित खरनि मुक लेरमलगा अमुक नुमित 15 की मतुंगदा अमुक लाखिगनी हाइरमलगा अमुक हन्ना हलखिद्रे सांगदबा लान असिगी मनुंग असिदा तौगेना खनबा तारगदी होम मिनिस्टर लाक्पा मतमदा लान असि लेफलंबसु याबनी लोइसिलंबसु यारिबा पोटनी लेबाक अमगी होम मिनिस्टर हाइबसिदी अदुगी मतिक शक्ति लैरबा साउख्रबा मिसक अमनी तौगेबु तौबा ngamba लेंगाकी लुचिंगबा अचौबा अमनी अमुकसु लेबाक असिगी प्राइम मिनिस्टर असिना मना पंगबा ममित तांगबा मिसक अमगुमना स्टेट असिगी तमथिरबा सही अनि हेलबा लान असिगी मतंगदा हौजिक फावबदा थबक अमत पाइखतपा उद्री मसी खुदिमक ओइबा तारगसु पार्लियामेंट की मिफम हेक लाकपा मतमदा लुचिंगबा अनिमक असिना मखोइना ngangningba nganglगा ngasi फावबा लाकली लान असिगी मतंगदा लोइसिनबा फिरेप अमत हौजिक फावबा लौद्री मसिमकना मैतै अमसुंग कुकी अनिगी लान असि लेपखिरोय मखा अदुम सथखिगनी हाइबनी थोकफम थोक्त्रबा मणिपुर की लान असि हानगी चीफ मिनिस्टर श्री एन बीरेन सिंहना महाकना सरकार पारिङै मतमदा थोखिबनी मसि तसेंगनमकिदी मैसा ओमखत्तुना लैरबा बोम की मचिन अमा मैना चुरुबदगी पोखाइरकपा बोम अमनी हाइबा याय मसिगी मरम हाइबा तारगदी श्री एन बीरेन सिंहना स्टेट असिदा वार ऑन ड्रग्स हौदोखिबा प्रोटेक्शन ऑफ रिजर्व फॉरेस्ट अमदी सिंगी एरिया सिंग असिदा कुकी खुल मसिंग खंगदना हेंगलकपा अमदी इनफ्लक्स ऑफ इलीगल माइग्रेंट इमिग्रेंट हुरा नलादा म्यांमारदगी कुकी ग्रुप चिन रिफ्यूजी कया अमा जंगसिलकपा थिंगनबा मयाम असि थेंगनबसु थेंगना महाकी सरकारना मतम चाना येंगसिलहौबदगी तंपाकी अकोइबा लम खुदिमक्ता कुकीना लांगोय चनबा ngamहौदबनी हाइबा याय मसिमक थेंगनहौदबा तारगदी सही खरगी मतुंगदा हौजिक ओइरिबा मणिपुरगी फिबम मसिदगी हेन्ना साथिरकबसु याय अदुबु मसि खुदिमक ओइबा तारगसु श्री एन बीरेन सिंहना मरेबाक मजाति असिबु नुंगसिबगी चांग असि खरा हेंजिनना खलमदुना लेबाक असि कंदबा यादे मियाम असि हिंगदबा यादे अइहाक अमा थवाई थाबा तारगसु हाइना नोंगमा नुमिदांग अमा चीफ मिनिस्टर श्री एन बीरेन सिंहबु यूनियन होम मिनिस्टरना दिल्लीदा कौदुना श्री एन बीरेन सिंह नाहाकना तांपाक लम असि पानारो अइहाकना हाइबदी
Home Minister Amit Shahna Manipurgi singi lamdam masi panarage haiduna thaudarakpa matamda Sri N Biren Singhna Khongjom Langi Singlen Sanagi matau ama lauduna sar madumak oiba taragadi state amagi chief minister na sing amasung tampak animakta sasan tauba yadragadi aihak amadi aigi lairiba Council of Minister gi Mantri mayamasi hayengmak Imphal hek yaubaga pham thadokseragani India Sarkar na Manipur gi wathuk lana sigi matangda daita khudimak pubiro aikhoi chatle namaste hairambada thokliba lana sigi mayola se nahan ama honglambasu yariba potni masisu amuktang yengbiu sahi anirom satharaklaba lana sida kuki singa sina India pumbada natana malem sinma thungna aranba prachar kayama sandoktuna maitei singa sibu aranba kayama tahanaba kanna hotnaraga lakpa adusu ngasidi nongmagi marai saithare masi khudimak asi ngasidi nongmagi India pumbada natana malem sinma thungna maitei singa si lande haibasi khangnaragle masi phawada India lengakna tuminna adum yengthoklaga leiri khatnariba asi furup ani gi marakta thokpa ethnic conflict ni khamlubagi darkar tade haiduna tuminna lei thokli Manipur haiba lamdam asi furup masel amaga khatnaraga leiba lamdam ni haina khalli ningsing miyabadi state asida nagaga kukiga su sahi taret henna lan soknakhi mi lisingi mathakta sikhi maitei pangalga su khatnakhi mi khara sikhi kukiga paitega su sahi ani henna lan soknakhi mi kayama su sikhi haujiksu kuki marjo kangbu singasi amana amada onsinaduna khatnari kapnari khudimak asi lamdam asigi sanabi amani haina central gi lojingma singasina khalli maram asina masida leibak asigi prime minister na Manipur asida chatluraga kari amuk kana gadauri bono haina center gi leader singasina hek phungtokpa asi laibak thibani haibadi naga amadi kuki ani gi landa matam adugi prime minister na Manipur da lakhide hairi maitei pangal ani gi khana ba adusu matam adugi laibak adugi prime minister na Manipur da satkhide hairi aduga kuki amadi paiti ani gi marakta thokhiba lan adusu matam adugi prime minister na Manipur da satkhide hairi masi mayamasi palladuna hojik tholiba maitei amadi kuki ani gi lan asida nakal ani phaminaduna wakhainaba ama puraknaba kanna honari haibasina India lengaki luchingba singi mieng amani ningsing miyabadi Assam gi chief minister Sri Hemanta Biswa Sharma na phongdokhiba laiki madudi hojik Manipur asida kuki singna tawriba asi makhoigi right ama tanjabani haina phongdokhiba laiki aduga amuksu naga singna ningkha tamdringai gi mamangdagi haurakliba ihau asibu sovereign state country ama oijege haina haribani maitei singna Manipur asibu kaidanaba punna hingminaba honanjaba aduni masi pumnamak asi masa masagi furup singsigi oiba interesta sangsilliba khongjeng amani haina phongdokhi masida India lengakna kari tawgadawribanu haina irailaina hek media da phongdokhiba laikhiba asini Sri Hemanta Biswa Sharma da nate India gi luchingma khudimak asina Manipur gi ityas asi munna khangbide ningkha tamdringai gi mamangda Manipur asi karam oirammi Manipur asina India da karam na yauraki amadi kanagi thaushildagi Manipur asina India da dinki haiba wafam kaya amasi India gi tungan maluchingma singasina Manipur gi ityas amatam munna khangbide Manipur hariba state asi matam kaya gi mamangdagi jelhaungaidagi karam ba furup jati singasina khundaduna laiminaraki amadi matau karamna state asida apunbagi saktam asi sagalagi haibasi India gi luchingma singasina masak amata khangmanate lamdam asida kana na apunbagi saktam asi ngak senduna ngasi phawbada sana sinana laiminaraki haiba asi thoidokna pukning thijiludabana India lengakna masa kom thoklaga loire haina khallaga khatnariba kangbu ani asi wari sanahallaga yathoknaba ama purakpa wafam asida aikhoina hainaba lei yongna haudong macha anida tan yenbagi thaudo adu tahanduna nakal anina wari sanaba asida yathoknaba wafam amada India lengakna watem biraga loire khandokpagi matau ama utpa asini masi amaromda haiba taragadi India lengaki mieng asidi muknariba nakal animak asina wanaraklaba matamda irang asi masa matomda nemthakhigani haina khanba asini nakan ani gi marakta peace talk taunaba wari sanabadi yai adubu tasingna haiba taragadi maiteiga kukiga wari sanafam thokte masiki maramdi
Makutta sophisticated oiba apha khulai sing paiba lan horiba sing asina chatharakpa lanpham sing asida India lengak na ngakthok ke haina khandraga lan tarakliba kangbuga lan asibu ngakthokliba kangbuga wari sanabagi Artha asi karino wari sanaba sida kuki lal horiba singi demand adudi separate administration na mangda thamlaga Manipur asi thugaiba yaroi apunbagi sakta masi kaiba yaroi haina lepliba maitei singa karam na wari asi sanagadoribanu haibasi wahang oiraki India lengaki luchingba singa sina naga singi demand ningkha tambani kuki singi demand asisu makhogi right phangnaba phonabani haiba wafam masidi marai ani longba wahi amani Naga sing asina nagagi sovereignty Nagaland semba asida maitei singna karisu ayatpa leite tawbatabu Manipur asida ngallingai matamdagi khundaminaraklaba Manipur gi naga sing asi yaushinba yaroi haiba aduni masi maktana naga singi oiba Greater Nagaland asi semnaba khongthangda NSNIM gi luchingba muibana mahaki khongloi kaya amaga loinaraga Manipur gi manungda sangnaba khonabada Manipur gi ngamkhai gi get oiriba Mawa athingba piduna matam aduda sanghan khidabasu laikhibani adubu masida khwaidagi luriba wafam ama haiba taragadi kuki sing asina taliba demand makhoigi dabi asi makhoigi right ni makhoigi hak ni haina India lengaki luchingma sing asina hek phongdokliba asida kuki singi oiba right chi karino makhoigi hak chi karino makhoi sing asi kadaidagi lakbano karamba matamda Manipur asida sanglakkhibanu haiba asigi wari asi India lengakna khangdaba yaroi lan asi hek haurakpada India gi parliament da Manipur asida thokliba irang asi Myanmar dagi changsilakpa illegal immigrant sing aduna thoganbani haibasi Union Home Minister Amit Shah masamaknasu phongdokkhiba laikhibani Manipur asidi hill state amagumani singi sarukna sada mapal oibada tampaki lamgi sarukna sada amatani masida kuki singi demand separate administration asi Artha Yaode wahan thok leide ibikhraba state asibu kari maramgi damakta mache tana thugaigadoriban masida kari maramgi damakta punna laiminariba punna hingminariba sakta masibu thugaiduna kuki singi oiba tonganba laingaklon taruk suba sedulgi makhada kuki territorial council asi lingkhatkadoribano tampaki mioi singasina singmi singda makhoibu hanthana yengbiba mirai biba achan mirai naibagi thausil amata ngasi phawba utkhidri masida kuki singi oiba tonganba separate administration gi Artha asi karino masigi wan thok asi karino haibasi India lengaki luchingma singasina lamdam masomgi puari asi mamutta na khangbiraga ngangadabani masisu amuktang khantharaga yengbiu singi lamdam masomda thadaba chakhat thaurangi oiba paisa senpham ayamadi singi luchingba sing aduna masa masagi phurit khawda hapchillaga bot ki matamda bot phangnabagi damakta apangba singmi praja singda Manipur gi sarkarna singi lamdam masomda paisa thada de lauriba kholau asidi mawa loba yaba natte amaromda haiba taragadi state asi kuki singna sason toba lamdam amasu oiribani haibadi state laingakta kuki gi IAS IPS IRS kaya na pik thalaba matamni Manipur laingaki department khudimak asida kuki khongbi khongnau singna pik thalaba matamni masida kari maramgi damakta kuki singna makhoi ki tonganba separate administration asigi wan thok asi mawa logadoribano masi tasengna haiba taragadi India lengakna lanasi nahanna loisinbasu yariba potni lam henba khulai paiba kuki sing asida India lengakna akanba mieng yengdaba khut thadaba kaya asina ngasi mak kuki sing asina naw chauduna leibagi wafam amasu lakliba potni masisu amuktang yengbiu ngasidi India lengakna thokpa akanba hukum PR manungda governor na thokpa hukum phawbada kuki sing asina mawa amata lobidre masini haujik matang swaisida lakcheningba wafam adudi kari maramgi damakta nakal ani khakta unaduna phaminaduna wari asi sanagadoribano haibasigi wahang ama thorai Union Home Minister natragana Prime Minister na muknariba nakal kangbu animang asi kauraga round table conference ama pangthuklaga karam mana achum mano karam mana aran mano haiba asi khangdoklaga ibikhraba state asida phurup ki oiba tonganba separate administration asigi demand asi sanade Artha thokte haina wafam asi kanthokadabani masisu amuktang khantharaga yengbiu singmi sing asina tampak lam masida khunda aduna makhoina mapu oibagi land ownership ki right phangli masiga chap manana maitei sing asisu
Singi lamdam asomda khundaduna lairambasing asi masa masagi lamgi mapu oibagi ownership right asi laihanba tabani. Masida state asida punna hingminaba punna laiminaduna biksit barat ama ohenabagi pandamda lan nanglaba state asigi economic package ama pithaduna sotharaba state asi amuk haugatnaba hotnagadabani. Haujiki matam asi langi matam natte saukhat lamjengi matam ni haina India lengaki lusingba asina nakal anigi marakta wayan chathabada karamba phurupna kanana masida pamde yaningde haina utkadoribano. Masidi India lengaki lusingba asigi makhutta khudimak asi leire.